Police Armory dagi ngarang nongmai sing lut tawkre haina social media singda thagalakliba adu aranba yungfam yaudabani haina Manipur Police na sengdorakli. SDPO Anand Kumar hatpada chenaba miyoi sing fanaba more da chathakiba thibo humbagi thabakta ngasi sukhula yauna polam kaya fagat pangamle haidi. Amasong Imphal East amasong Imphal West District matam kaktana thamlamba curfew district ani asigi Deputy Commissioner na thokpa order amagi matung inna komthorakre.